ꯃꯣꯏꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯅ ꯀ꯭ꯂꯥꯁꯇꯨ 11 AM ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯨꯇꯤꯡꯒꯤ ꯃꯦꯀꯞ ꯆꯠꯇꯣꯔꯤꯕꯗꯨ ꯂꯝ ꯂꯥꯞꯄꯒꯤꯅꯤ꯫ ꯖꯦꯀꯣꯕꯅ ꯇꯣꯝꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯇꯣꯝ, ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯄꯨꯂꯞ ꯂꯩꯔꯤ꯫ ꯇꯣꯝꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯇꯥꯈꯠꯂꯅꯤ꯫ ꯑꯗꯨꯅ ꯄꯨꯡ 10 ꯅꯪꯅꯕ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯧꯗꯣꯔꯦ꯫ ꯊꯝꯃꯒꯦ꯫ ꯑꯇꯩ ꯃꯤ ꯈꯔꯗꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯖꯦꯀꯣꯕꯁꯨ ꯍꯥꯟꯅ ꯆꯠꯄꯗꯤ ꯌꯥꯔꯕꯅꯤ, ꯊꯑꯣꯏꯅ ꯇꯣꯟ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯒ ꯇꯣꯟꯒ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯖꯦꯀꯣꯕ ꯅꯣꯛꯁꯤꯟꯅꯩ꯫ ꯍꯥꯏ꯫ ꯇꯣꯝꯅ ꯍꯥꯏ꯫ ꯑꯁꯦꯡꯕꯗꯤ ꯇꯣꯟꯗ ꯍꯥꯏꯖꯕꯅꯤ, ꯇꯣꯝꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯄꯅꯤ꯫ ꯇꯣꯟꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯤꯒꯤ ꯇꯤꯝꯁꯨ ꯁꯠ ꯂꯥꯛꯁꯤꯜꯂꯤ꯫ ꯇꯣꯟ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯤꯅ ꯇꯣꯟꯅ ꯇꯥꯃꯣ, ꯅꯪ ꯉꯁꯤꯗꯩ ꯂꯥꯛꯑꯕꯣ? ꯂꯥꯛꯇ꯭ꯔꯤ ꯇꯥꯃꯣ, ꯃꯦꯀꯞ ꯆꯠꯀꯗꯕꯅꯤ ꯏꯆꯦꯒ꯫ ꯂꯤ ꯇꯣꯝꯗ ꯌꯦꯡꯖꯩ, ꯑꯗꯒꯤ ꯃꯧꯄꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯅꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯌꯥꯎꯗ꯭ꯔꯣ? ꯖꯦꯀꯣꯕꯅ ꯌꯥꯎꯗꯕꯩꯅꯤ ꯃꯈꯣꯏ ꯍꯥꯏꯔꯤꯁꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯖꯦꯀꯣꯕꯃꯛꯅ ꯇꯥꯃꯣꯁꯨ ꯌꯥꯎꯗꯣꯏꯔꯣ? ꯄꯥꯕꯨꯡꯅ ꯁꯪꯂꯗꯤ ꯉꯥꯏꯍꯥꯛ ꯊꯤꯟꯕꯤꯕ ꯌꯥꯎꯁꯨ ꯍꯥꯏꯔꯝꯃꯦ꯫ ꯇꯣꯟ, ꯂꯥꯛꯑꯣ꯫ ꯇꯣꯟꯁꯨ ꯅꯣꯛꯃꯤ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯇꯣꯟꯅ ꯑꯗꯨꯝꯅ ꯅꯣꯛꯃꯤ ꯃꯌꯥꯝꯕꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯈꯤꯕꯗꯨ ꯎꯔꯒ ꯖꯦꯀꯣꯕ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯃꯇꯣꯝꯇ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯀꯩꯅꯣ ꯑꯩꯅ ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯂꯤꯁꯤꯅ, ꯀꯜꯂꯛꯄꯒ ꯐꯥꯎꯁꯤꯅ꯫ ꯇꯣꯝꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯅꯝꯂꯒ ꯖꯦꯀꯣꯕꯀꯤ ꯀꯥꯔ ꯑꯗꯨꯗ ꯄꯨꯟꯅ ꯎꯔꯈꯨꯜꯂꯣꯝꯗ ꯍꯥꯏꯊꯔꯛꯏ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯐꯤꯂꯝꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯔꯣꯏꯟ ꯑꯗꯨꯗꯤ ꯇꯣꯝꯅ ꯀꯦꯔꯝꯃꯤ꯫ ꯖꯦꯀꯣꯕꯇꯤ ꯇꯣꯟꯅ ꯀꯦꯅꯕ ꯃꯐꯝ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯖꯦꯀꯣꯕ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯄꯥꯔꯝꯃꯤ꯫ ꯇꯣꯟꯁꯨ ꯃꯥꯒꯤ ꯀꯦꯐꯝ ꯊꯣꯛꯄ ꯀꯦꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣ ꯄꯥꯝꯕ꯭ꯔꯣꯅ? ꯇꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯃꯊꯧꯗꯨ ꯇꯧꯔꯒ ꯂꯩ꯫ ꯖꯦꯀꯣꯕ ꯎꯁꯤꯠꯇꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯔꯣꯖꯔ ꯄꯥꯝꯃꯤꯔꯣ? ꯍꯟꯗꯛꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯖꯦꯀꯣꯕꯁꯨ ꯎꯁꯤꯠꯇꯕꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ, ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯦꯟꯅ ꯎꯁꯤꯠꯇꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯥꯁꯇ ꯑꯩ ꯑꯣꯏꯅ ꯄꯥꯝ ꯂꯩꯔꯝꯅꯤꯀꯣ? ꯍꯟꯗꯛꯇꯤ ꯇꯣꯟꯗꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯦꯐꯝ ꯈꯪꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯣ꯫ ꯖꯨꯝꯕꯤ ꯃꯥꯟꯕ ꯅꯁꯛꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯐꯖꯅꯕ ꯀꯦꯕꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟ ꯐꯥꯎꯟꯗꯦꯁꯟꯗꯨ ꯊꯥꯕ ꯍꯧꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯇꯣꯟꯅ ꯆꯨꯝꯕꯤ ꯃꯥꯟꯕ ꯍꯥꯏꯔꯛꯄꯗꯨꯗ ꯏ ꯈꯪꯀꯥ ꯀꯥꯔꯛꯏ꯫ ꯃꯃꯤꯠꯇꯨ ꯈꯥꯅ ꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯈꯩꯗꯤ ꯂꯥꯞꯅ ꯌꯦꯡꯅꯕꯅꯤ, ꯅꯛꯅ ꯎꯔꯕꯁꯨ ꯊꯣꯏꯅ ꯊꯋꯥ ꯁꯥꯔꯨꯗꯦ꯫ ꯉꯁꯤꯗꯤ ꯃꯥꯏꯒ ꯃꯤꯠꯀ ꯅꯛꯅꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯦꯀꯣꯕꯇꯨ ꯇꯣꯟꯒꯤ ꯆꯝꯅ ꯐꯖꯕꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯔꯝꯕꯗꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ꯫ ꯉꯛꯁꯝꯒꯤ ꯎꯇꯣꯡꯗꯨꯁꯨ ꯃꯇꯤꯟ ꯌꯣꯠꯄꯒꯤ ꯒꯛ ꯂꯥꯎꯔꯛꯏ꯫ ꯇꯣꯟꯅ ꯆꯥꯛ ꯂꯥꯝꯃꯕꯣ? ꯖꯦꯀꯣꯕꯅ ꯂꯥꯝꯃꯦ, ꯖꯨꯝꯕꯤꯅꯤꯅ ꯅꯪ ꯑꯣꯏꯅ ꯆꯥꯊꯣꯛꯑꯁꯤꯔꯅ ꯈꯜꯂꯤꯕꯅꯦ꯫ ꯇꯣꯟꯗꯤ ꯖꯦꯀꯣꯕ ꯀꯦꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ, ꯃꯃꯤꯠꯇꯨꯅ ꯖꯦꯀꯣꯕꯀꯤ ꯃꯤꯠꯇꯗꯤ ꯌꯦꯡꯂꯨꯗꯦ꯫ ꯖꯦꯀꯣꯕꯇꯤ ꯑꯗꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯟꯁꯨ ꯖꯦꯀꯣꯕꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗꯨꯗ ꯍꯩꯅꯗꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯗꯨꯝ ꯀꯦꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯑꯩꯗꯤ ꯊꯋꯤꯡ ꯃꯅꯝ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯨꯔꯦ ꯅꯁꯛꯇꯣ, ꯑꯗꯨꯒ ꯁꯝꯄꯨ ꯃꯅꯝꯁꯤꯅ ꯅꯥꯇꯣꯟ ꯁꯥꯔꯦ꯫ ꯇꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫
Jacob-ki mangak mayada harap powder tharami. I karura male makhanawgi utong atungbaduda khudumbiaduna chukek thilui. Jacob ngakna mamito lautolaga yinglai. Koino nakhut chingjabiduna thileide. Ton karimata khumde. Nangdo ingonda mahidoksilira. Ton sorsan hondoklaga Jacob-ki makuta amu foundation tharami. Tattoo ni kaina spelling silali. Jacob makut ki tattoo adu ding la e. Lala ke dorge khara irisa for bane. Maiti mektam jarakte na thawlo. Ton machina chingkhalaga perap. Jacob ton ki manakta yam naksilaga. Nangno siyamna usitrese kaigino nasaktuba. Ay sakti noongta kanada sufazabi sakib leite. Oh, nasakti edi khumjawara. Fei adu kangida yam farabane. Iche ki satra mayamdaki aina khwaide heite. Maramde class yaudaba mayam yawe. Tambas loitri. Aduga kaigino somna ayoina khanbirise. Jacob karimata ushitana. Minnaidi minnaoina dumlegedaba aduine. Adu haraga Jacob phukhogatki magi setnaba dress adu nupa amana porai. Jacob dress hongdoba chatkre. Tondi Jacob ki wahaiduda mapukning nungsiltuna mapira selai. Wakhalda mani aidi minai mapukni tonbadakisu tonaba tonni. Lidi ngasaidagi tona manaw keribadu laptakna yengduna leibanina kari wari sanai khangdramaksu tona lona mapi teithokibadu uhawi. Li prap laktuna tongi manakta fammi. Masuiduna kari maramino. Tona tamo kem dharamdi. Oidabu ngangano haidra. Ton luktharaga lei karimata khumde. Ayo ke haramino. Ahina athai leiriba makeup artist mayamdo haidraga khwaidagi haitaba ayoina kaigi khallino hairubani. Oda kai harino. Aduga minaidi minai oina leitawni hairamine. Li sorsang handokjai. Hero kumba haibu aina ina haira sarga tai fudaramdune si. Tamo haise sanu aige shu khandi ado khana chinabadi tawbino. Khana roida. Lina nupa makorami nupa aduna. Sir, coffee ni deporo. Ufani sir. Ngihaki matung Jacob su shooting haukhre adubu liga tongadi yenglude makhong akoibadu sumchatuna yengi. Adumna aniduna nokmi wari sanarga chapadu uraga Jacob shooting ata phangkhamde kalakpoi shawning boy hanjin katawrami. Jacob na director duda ngihakta pothage harami. Jacob chair amada phamlaga Mr. Tom, aigi makeup artist today. Khangna una Tom da hamjilai. Tom su Jacob na sabagi mong tarapaduda. Ton tarduna. Iche lahodana. Tamo Lina chalo. Ton perplai. Iche Jacob se mamai kharlami se powder khar thawso. Oi se. Ton Jacob ki manakta lai makeup box adu hangdoklaga powder thana bhonari. Ton na Jacob ki maida powder thage tawbaga Jacob na makhuttu tapari. Ton sungak na Jacob ti induna lai.
Jacob saurangna aina shooting do rising de kai kuchi chaliba kai gino. Jacob ki wahaiduda tondi ngapana lore gari mata khumdabi tumina dum lei. Jacob na muksu makatari nang si thoina aini khali ni khangaba aduna aigi naktagi hendok yaroi paisa kya paunge ai pige. Ton amuksu mapira chelai. Jacob su tona mamai ngangtakna ikai boy kamning boy tawribadu uraga nungaraktra male. Aina haidi aina sise nervous am chale aduna gyan dadi koi haiduno. Ton tapna oisa ai swaida dum lerage. Jacob wakhalda Aaronse nang hek oiramadi masigi shooting se loiradawne bikjam leite oiba kaigino sir koiba bit leite haido shiboinero nangna natro to luktharaga ahidi kya haiti sir ahindaki ahiba manik biro aduna amuk hena boring churni nang hai bhai tabagi wafam nate aina haidi Jacob na makha taraktabaduda toning lai. Jacob su haifam khangdana laptakna lairiba mayam baduda yenglaga machin thirai. Hoi dung lai khangdi asina ton mami to lakthorai aduna Jacob na machin thirakpaduda kaina se Jacob amuksu tonna mamitu khana yenglaga kaigino nangna aikoi tamoga yamna close oise. Tondi Jacob ki ngasigi mahong matau wangang sangangduda ngakpana lore. Shooting gamta tawdakai yumdan gidoine ngasi. Ton tapna tamoga khara saungnakbro. Tamo su ngasidi khara saungningba male. Mari kai sauriba adubo ina khangbro noini saungraga aikoi ni de kaidobi saunadeba akoi tamoga tashina saunabaga ngamjade funaba yam haibane aiguma taraga matonga lamba pawda mana yam chi fudarakani. Tonsu Jacob sabu fare khangladuna tanja yenglaga tapna themai adasa shooting se loishinaba tawro lamsu lakpaga ayamna thingbiari please. Jacob su tongi matawdudi yengjarai nasu ithi thige please kairkano nangsi uraga khudawam sogale adudi hayindagi laharoige laktrade na dum hingdre sima kango thi saibiba laktra sa topideba ayuraga khudaksu sogale haibiba ai kidaw haibano aikoi tamuga yam close oigano walore adu haraga Jacob fukhawatkre shooting amuk hongnuba chatkre chatna satna Jacob na tona makhuta thillaga oi aduda dum leyo masi lengba yaroi. Tonsu mayam mangduda adumna hairpadudadi ikairami oi sir. Jacob mamai do onthoklaga nokmi shooting do mo hokhirami handakti tonsu liga leminadrabanina shooting do fajana satharami. Sandhya changlakpada Jacob na director duda ngasigidi loisinase harami. Director dunadi nungdang scene adusu namhoruse harami adubu Jacob na tongi khalaga yaramde. Hero na yadrabanina kai upai lei makhoi loinamak hannaba sem sarami. Jacob na tongi manakta changsilaga lo jalase tona tamogalagi. Jacob su sounding boy kai boy tamo close oigano haibana troina lodi gogla. Ton su pai leite Jacob ki matung ilarami. Jacob na mayambada tamo tom se mayum fawa drop tawiramo ai ton ga salamage
ꯂꯤꯁꯨ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯍꯣꯏ ꯇꯥꯃꯣ ꯍꯜꯂꯝꯃꯒꯦ ꯆꯠꯂꯝꯃꯣ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯄꯥꯔꯛ ꯇꯧꯐꯝꯗꯒꯤ ꯂꯧꯔꯒ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯇꯩꯒ ꯂꯥꯛꯃꯤꯟꯅꯔꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯁꯥꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯖꯦꯀꯣꯕ ꯇꯥꯁꯤꯟꯅꯗꯦ ꯇꯣꯟ ꯂꯥꯎ ꯇꯣꯟꯁꯨ ꯖꯦꯀꯣꯕꯅ ꯍꯥꯏꯕꯗꯨꯃꯛ ꯏꯜꯂꯝꯃꯤ ꯃꯅꯤꯡꯗ ꯇꯣꯡꯒꯦ ꯇꯧꯕꯒ ꯑꯣꯏ ꯃꯃꯥꯡ ꯇꯣꯡꯉꯨ ꯂꯥꯎ ꯑꯩ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯠꯇꯦ ꯇꯣꯟꯁꯨ ꯃꯃꯥꯡꯗ ꯑꯣꯏꯅ ꯇꯣꯡꯉꯝꯃꯤ ꯃꯌꯥꯝꯗꯒꯤ ꯖꯦꯀꯣꯕꯀ ꯇꯣꯟꯒꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯈꯤꯔꯝꯃꯤ ꯂꯤ ꯋꯥꯈꯜꯗ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯁꯤꯅ ꯊꯤꯒ ꯐꯥꯏꯅꯤꯡꯉꯖꯥꯠꯂꯥ ꯖꯦꯀꯣꯕ ꯒꯥꯔꯤꯗ ꯊꯧꯅ ꯊꯧꯅ ꯅꯣꯛꯃꯤ ꯑꯦꯕꯤꯗ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯈꯤꯕꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯀꯩꯒꯤꯅꯣ ꯁꯥꯔ ꯑꯦꯕꯤꯒ ꯄꯥꯏꯗ ꯀꯨꯏꯔꯦꯗ ꯁꯦꯁ ꯌꯥꯝ ꯆꯤꯟꯈꯤꯕꯩ ꯃꯑꯣꯡꯅꯤ ꯈꯔ ꯆꯤꯜꯂꯦ ꯑꯗꯨ ꯅꯪ ꯀꯨꯛ ꯑꯣꯏꯕ ꯇꯣꯛꯑꯕ ꯀꯩꯒꯤ ꯇꯣꯟꯁꯨ ꯍꯥꯏꯗꯗꯦ ꯍꯥꯏꯔꯒꯦ ꯈꯜꯂꯒ ꯇꯥꯟꯊꯣꯛꯄꯤꯔꯦ ꯖꯦꯀꯣꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅ ꯇꯥꯟꯊꯣꯛꯏꯕ ꯀꯩ ꯃꯔꯝꯒꯤ ꯈꯪꯗꯦ ꯃꯔꯝ ꯂꯩꯔꯝꯅꯤꯗ ꯇꯣꯟ ꯇꯞꯅ ꯑꯗꯨ ꯍꯥꯏꯔꯣ ꯀꯩ ꯃꯔꯝꯅꯣ ꯃꯦꯗꯥꯝꯅ ꯇꯥꯃꯣꯒ ꯆꯠꯃꯤꯟꯅꯕ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯖꯦꯀꯣꯕꯁꯨ ꯅꯣꯛꯁꯤꯟꯅꯩ ꯇꯟꯖꯥꯗꯨ ꯂꯧꯍꯧꯔꯒ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯒꯅꯣꯅ ꯑꯗꯣ ꯑꯩꯗꯤ ꯇꯥꯃꯣꯒ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯃꯆꯟ ꯑꯃꯒꯨꯝ ꯂꯣꯏꯅꯖꯕꯅꯤ ꯁꯤꯗ ꯀꯌꯥꯃꯨꯛ ꯀꯥꯏꯔꯒꯦ ꯀꯣꯛ ꯂꯩꯈ꯭ꯔꯕ ꯖꯦꯀꯣꯕꯅꯤ ꯊꯣꯛ ꯍꯦꯛꯇ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃ ꯈꯪꯅꯕꯅꯤ ꯅꯨꯄꯤꯗꯣ ꯑꯍꯜꯈꯩꯅ ꯍꯥꯏꯅ ꯁꯤꯡꯅꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯎꯈ꯭ꯔꯗꯤ ꯈꯪꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯕꯦꯔꯥ ꯀꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯍꯣꯏ ꯅꯣꯏꯅꯕꯨꯗꯤ ꯆꯨꯝꯅ ꯇꯤꯟꯅꯖꯔꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯖꯗꯦꯗꯅ ꯇꯣꯟ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯣ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯖꯦꯀꯣꯕ ꯑꯃꯨꯛꯁꯨ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯔꯣꯖꯔꯒꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯒꯅꯨ ꯃꯈꯣꯏ ꯃꯃꯥꯗ ꯈꯔ ꯁꯥꯊꯤꯕꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯔꯣꯖꯔꯒꯤ CID ꯌꯥꯝ ꯂꯩꯕꯅꯤ ꯄꯥꯎ ꯍꯦꯛꯇ ꯄꯤꯈꯤꯗꯣꯏꯅꯤ ꯇꯣꯟ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯇꯥꯟꯊꯣꯛꯂꯛꯂꯤꯕꯗꯨ ꯃꯔꯝ ꯆꯥꯏ ꯈꯟꯖꯔꯝꯃꯤ ꯑꯣ ꯃꯌꯥꯝꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯑꯩ ꯇꯥꯟꯊꯣꯛꯂꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯀꯩꯝꯇ ꯂꯥꯟꯈꯤꯕꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯍꯣꯏ ꯅꯪ ꯂꯥꯟꯗꯦ ꯇꯥꯃꯣꯗꯁꯨ ꯔꯣꯖꯔꯗꯁꯨ ꯅꯪ ꯀꯩꯝꯇ ꯂꯥꯟꯈꯤꯕ ꯂꯩꯇꯦ ꯑꯅꯤꯗꯨꯒꯤ ꯀꯟꯗꯤꯁꯟꯅꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯣꯟ ꯍꯥꯏꯔꯞ ꯖꯦꯀꯣꯕꯇ ꯌꯦꯡꯖꯔꯛꯏ ꯖꯦꯀꯣꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯌꯦꯡꯒꯅꯨ ꯇꯣꯟ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯌꯦꯡꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯖꯦꯀꯣꯕ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯖꯦꯀꯣꯕ ꯑꯃꯨꯛꯁꯨ ꯃꯔꯩ ꯀꯗꯥꯏꯗꯒꯤ ꯍꯧꯁꯤꯒꯦ ꯊꯤꯕ ꯍꯧꯔꯛꯏ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯤ ꯒꯥꯔꯤ ꯈꯥꯝꯕꯗꯨꯗ ꯇꯣꯟꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯇꯣꯟꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯏ ꯑꯗꯨꯝꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯇꯣꯟꯗꯤ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕꯅ ꯅꯪꯅ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯍꯥꯏꯈꯤꯗꯥꯏꯅꯦ ꯇꯣꯟ ꯃꯦꯁꯦꯖꯇ ꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣ ꯑꯗꯨꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯔꯒꯦ ꯌꯥꯔꯕꯣ ꯇꯣꯟ ꯉꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯅꯃꯥꯡꯗ ꯁꯤꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅ ꯂꯥꯛꯏꯁꯦ ꯇꯣꯟꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯤ ꯀꯩꯗꯧꯅꯤ ꯈꯪꯗ꯭ꯔꯦ ꯖꯦꯀꯣꯕ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯟꯗꯨ ꯃꯁꯥꯗꯨ ꯅꯤꯛꯂꯛꯏ ꯄꯦꯔꯨꯝ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯅꯪ ꯁꯤꯕ ꯌꯥꯔꯣꯏꯌꯦ ꯖꯦꯀꯣꯕ ꯀꯔꯤꯃꯠꯇ ꯊꯋꯥ ꯁꯥꯗꯅ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯅ ꯁꯤꯕꯗꯣ ꯌꯦꯡꯅꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯄ꯭ꯂꯤꯖ
ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯐꯥꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯅꯕ꯭ꯔꯣ ꯍꯥ ꯑꯩ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨꯗꯤ ꯑꯥꯏ ꯂꯚ ꯌꯨꯗ ꯁꯠ ꯍꯥꯏꯔꯣꯗꯅ ꯇꯣꯟ ꯉꯛꯅ ꯖꯦꯀꯣꯕ ꯇꯤꯡꯉꯛꯏ ꯌꯦꯡꯒꯅꯣ ꯅꯨꯡꯁꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯛꯁꯦ ꯏꯇꯣꯝꯇ ꯂꯦꯟꯊꯠꯆꯅꯤ ꯇꯣꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯥꯏ ꯂꯚ ꯌꯨ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯝꯃꯤ